Hello y'all, nuwainari mo. Oh my god. Nuksite mo. Kada sitni. So, ngasise kay haideno. Ako'y weekend ko adagi aise kano yung kay loisala. Tangairi ki adagi insang napi ma'am thare hawalai kanna hujik si chabe ani khar leradi adusu ulakke yam budi notte ko adusu ako'y hingol su laiba natte khani si talang thabane. Anyways, yengase plus ay ngasise insang adagi ahawa thoninga man laiteba aduga kanosu ꯑꯩꯁꯦ ꯑꯌꯨꯛꯇꯗꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯆꯔꯥ ꯍꯦꯜꯂꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯀꯦꯛ ꯑꯣꯏꯅ ꯕꯦꯛ ꯇꯧꯔꯛꯑꯒꯦꯀꯣ ꯅꯣꯠ ꯀꯦꯛ ꯕꯦꯛ ꯇꯧꯕ ꯇꯤꯔꯥꯃꯤꯁꯨ ꯀꯦꯛ ꯁꯦꯝꯃꯛꯀꯦ ꯔꯦꯁꯤꯄꯤꯁꯨ ꯍꯥꯞꯄꯛꯀꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯣꯏꯁꯨ ꯌꯦꯡꯉꯛꯑꯣ ꯈꯪꯖꯜꯍꯧ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯌꯨꯝꯗ ꯁꯦꯝꯕ ꯌꯥꯕ ꯄꯣꯠꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯡꯁꯤꯠꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯃꯌꯥꯝꯁꯤꯗ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠ ꯂꯩꯔꯦꯀꯣ ꯎꯠꯂꯛꯑꯒꯦ ꯃꯊꯪ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯋꯤꯞꯄꯤꯡ ꯀ꯭ꯔꯤꯝꯅꯤꯀꯣ ꯑꯥꯏ ꯊꯤꯡꯛ ꯁꯪꯒꯣꯝ ꯃꯄꯥꯟꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯦꯁꯀꯥꯄꯣꯟ ꯁꯤꯁꯦ ꯀ꯭ꯔꯤꯝ ꯆꯤꯁ ꯍꯥꯏꯅꯁꯨ ꯈꯥꯏꯅꯩꯀꯣ ꯑꯗꯣ ꯁꯪꯒꯣꯝ ꯃꯄꯥꯟꯒ ꯁꯤꯒꯤ ꯀ꯭ꯔꯤꯝ ꯆꯤꯁꯁꯤꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒ ꯀꯩꯅꯣ ꯁꯦꯝꯕꯗ ꯇꯤꯔꯥꯃꯤꯁꯨ ꯁꯦꯝꯕꯗ ꯑꯗꯒꯤ ꯁꯤꯒꯤ ꯄꯥꯎꯗꯔ ꯁꯨꯒꯔꯁꯦ ꯂꯩꯇ꯭ꯔꯒꯅ ꯀꯩꯅꯣꯗ ꯒ꯭ꯔꯥꯏꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯚꯦꯅꯤꯂꯥ ꯑꯦꯛꯁꯇ꯭ꯔꯦꯛ ꯑꯍꯥꯟꯕꯗ ꯁꯤ ꯍꯥꯞꯄꯅꯤꯀꯣ ꯋꯤꯞꯄꯤꯡ ꯀ꯭ꯔꯤꯝꯁꯦ ꯁꯤ ꯍꯥꯟꯅ ꯋꯤꯞ ꯇꯧꯔꯅꯤ ꯀꯩꯅꯣꯗꯨꯒ ꯈꯇꯪ ꯃꯐꯣꯟ ꯇꯥꯕ ꯍꯧꯔꯛꯑꯀꯥꯟꯗ ꯀꯩꯅꯣ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯦꯁꯀꯥꯄꯣꯟ ꯁꯤꯒꯤ ꯀ꯭ꯔꯤꯝ ꯆꯤꯁꯁꯦ ꯍꯥꯞꯀꯗꯕꯅꯦ ꯑꯩꯁꯦ ꯂꯥꯛꯑꯒꯦ ꯋꯤꯁꯀꯁꯦ ꯃꯤ ꯃꯌꯨꯝꯗ ꯍꯨꯟꯗꯣꯛꯑꯝꯃꯦꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯋꯤꯁꯀꯁꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯣꯏꯗ ꯍꯨꯟꯇꯣꯛꯑꯝꯃꯦ ꯅꯍꯥꯟ ꯑꯩ ꯃꯣꯏꯗ ꯅꯍꯥꯟ ꯇꯤꯔꯥꯃꯤꯁꯨ ꯇꯤꯔꯥꯃꯤꯁꯨ ꯁꯦꯝꯕꯅꯦ ꯁꯦꯝꯃꯝꯕꯅꯦ ꯃꯣꯏ ꯑꯗꯨꯅ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯦ ꯁ꯭ꯄꯨꯟꯁꯤꯅ ꯍꯥꯟꯅ ꯕꯦꯁ ꯂꯦꯌꯔ ꯁꯦꯝꯃꯒꯦ ꯑꯗꯨꯒꯤ ꯑꯗꯨꯒꯤ ꯐꯣꯔꯛ ꯃꯇꯨꯡꯗ ꯑꯣꯏꯅ ꯇꯧꯔꯒ ꯃꯤꯛꯁꯔꯅ ꯑꯃꯨꯛ ꯑꯗꯨꯒ ꯁꯤ ꯃꯤꯛꯁ ꯉꯥꯛꯇꯪ ꯇꯧꯗꯣꯏꯅꯤꯀꯣ ꯐꯖꯅ ꯁꯤꯁꯦ ꯐꯣꯝ ꯇꯧꯍꯜꯂꯒ ꯌꯦꯡꯉꯁꯦ ꯁꯤꯁꯦ ꯐꯖꯅ ꯃꯐꯣꯟ ꯇꯥꯗ꯭ꯔꯤꯐꯥꯎ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯒꯤ ꯆꯤꯅꯤ ꯍꯥꯞꯆꯜꯂꯣ ꯆꯤꯅꯤꯗꯣ ꯅꯪꯒꯤ ꯇꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯆꯜꯂꯣ ꯀꯌꯥꯝ ꯊꯨꯝꯕ ꯄꯥꯝꯃꯤ ꯊꯨꯝꯗꯕ ꯄꯥꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯁꯤꯒꯤ ꯚꯦꯅꯤꯂꯥ ꯑꯦꯛꯁꯇ꯭ꯔꯦꯛꯁꯦ ꯍꯥꯞꯁꯤꯀꯣ ꯚꯦꯅꯤꯂꯥ ꯑꯦꯛꯁꯇ꯭ꯔꯦꯛꯁꯦ ꯌꯥꯝꯅ ꯍꯥꯞꯀꯗꯕ ꯅꯠꯇꯦ ꯈꯇꯪꯅꯦ ꯇꯦꯁꯁꯦ ꯑꯦꯟꯍꯦꯟꯁ ꯇꯧꯅꯕꯒꯤꯅꯤꯀꯣ ꯑꯗꯨꯒ ꯀꯂꯔꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯦꯟꯖ ꯇꯧꯕꯅꯦ ꯑꯦꯅꯤꯋꯦ ꯁꯤ ꯄꯨꯂꯞ ꯕ꯭ꯂꯦꯟ ꯇꯧꯔꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯁ꯭ꯇꯦꯞ ꯌꯧꯔꯛꯇꯣꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯦꯁꯀꯥꯄꯣꯟ ꯍꯥꯞꯆꯜꯂꯁꯤꯀꯣ ꯀ꯭ꯔꯤꯝ ꯆꯤꯁꯁꯦ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯅ ꯃꯦꯁꯀꯥꯄꯣꯟ ꯍꯥꯞꯄꯁꯤꯒ ꯃꯦꯁꯀꯥꯄꯣꯟ ꯑꯣꯔ ꯀ꯭ꯔꯤꯝ ꯆꯤꯁꯁꯨ ꯍꯥꯏꯌꯦ ꯁꯤꯁꯦ ꯁꯤ ꯍꯥꯞꯆꯜꯂꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯁꯤ ꯐꯪꯗ ꯇꯥꯔꯗꯤ ꯌꯨꯝꯗ ꯆꯤꯁ ꯁꯦꯝꯕꯁꯨ ꯌꯥꯏꯌꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯣ ꯑꯩ ꯑꯃꯨꯛꯐꯥꯎꯇꯤ ꯁꯦꯝꯗ꯭ꯔꯤ ꯑꯗꯣ ꯌꯥꯝꯅꯗꯤ ꯏꯖꯤ ꯑꯣꯏꯕꯅꯤꯀꯣ ꯄ꯭ꯔꯣꯁꯦꯁ ꯑꯗꯣ ꯃꯌꯥꯝ ꯌꯨꯝꯗ ꯕꯦꯀꯤꯡ ꯇꯧꯕ ꯄꯥꯝꯕ ꯇꯤꯔꯥꯃꯤꯁꯨ ꯁꯦꯝꯅꯤꯡꯕ ꯄꯥꯝꯕ ꯃꯤꯒꯩ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏꯌꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯕ ꯇꯥꯔꯗꯤ ꯗꯨꯀꯥꯟꯗ ꯐꯖꯅ ꯏꯖꯤꯂꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯤꯒꯤ ꯀꯦꯛꯁꯦ ꯁꯦꯝꯕ ꯌꯥꯝꯅ ꯂꯥꯏꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯄ꯭ꯔꯣꯁꯦꯁ ꯈꯛꯇꯪ ꯂꯨꯅꯤ ꯑꯦꯅꯤꯋꯦ ꯁꯤ ꯃꯤꯛꯁ ꯇꯧꯔꯒꯦ ꯂꯣꯏꯁꯜꯂꯛꯇꯧꯔꯦ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤ ꯊꯝꯈ꯭ꯔꯒꯦꯀꯣ ꯏꯁꯤꯡ ꯑꯁꯥꯕꯅꯤꯀꯣ ꯁꯤꯗ ꯀꯩꯅꯣ ꯀꯣꯐꯤ ꯃꯤꯛꯁ ꯇꯧꯒꯗꯕꯅꯦ ꯀꯣꯐꯤ ꯁ꯭ꯄꯨꯟ ꯑꯃ ꯂꯧꯔꯣ ꯑꯗꯨꯒ ꯋꯥꯔꯝ ꯋꯥꯇꯔꯗ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯊꯪꯗ ꯕꯦꯁ ꯂꯦꯌꯔ ꯑꯃꯨꯛ ꯁꯦꯝꯁꯤꯀꯣ ꯁꯤꯒꯤ ꯕꯤꯁꯀꯤꯠꯁꯤꯅ ꯁꯤꯁꯦ ꯂꯦꯗꯤ ꯐꯤꯡꯒꯔ ꯕꯤꯁꯀꯤꯠ ꯀꯧꯕꯅꯦ ꯑꯗꯣ ꯌꯨꯝꯗ ꯐꯪ ꯇꯥꯔꯗꯤ ꯐꯔꯦ ꯐꯪꯗ ꯇꯥꯔꯗꯤ ꯑꯗꯨꯝ ꯌꯨꯝꯗꯁꯨ ꯁꯦꯝꯕ ꯌꯥꯕꯅꯤꯀꯣ ꯁꯤꯒꯤ ꯕꯤꯁꯀꯤꯠꯁꯦ ꯑꯗꯨꯒ ꯁꯞꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯕꯤꯁꯀꯤꯠꯅ ꯑꯗꯨꯝ ꯁꯦꯝꯕꯁꯨ ꯌꯥꯏꯀꯣ ꯂꯥꯏꯛ ꯕꯤꯁꯀꯣꯔꯞ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯃꯅꯤꯄꯨꯔꯗ ꯈꯪꯗꯦ ꯏꯟꯗꯤꯌꯥꯗꯗꯤ ꯐꯪꯕ ꯍꯧꯔꯝꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯐꯪꯉꯝꯒꯗ꯭ꯔꯥ ꯐꯪꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯕꯤꯁꯀꯤꯠꯀꯨꯝꯕꯅ ꯕꯤꯁꯀꯤꯠꯁꯤ ꯏꯟꯁꯇꯦꯠ ꯑꯣꯐ ꯗꯤꯁ ꯅꯪꯒꯤ ꯕꯤꯁꯀꯤꯠꯁꯦ ꯁꯀ꯭ꯔꯝꯕꯜ ꯇꯧꯔꯦꯗꯅ ꯂꯣꯏꯅꯃꯛ ꯃꯀꯨꯞ ꯁꯨꯒꯥꯏꯔꯒ ꯕꯇꯔꯒ ꯃꯤꯛꯁ ꯇꯧꯔꯒ ꯔꯤꯐ꯭ꯔꯤꯖꯔꯦꯠ ꯇꯧꯔꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯦꯁ ꯂꯦꯌꯔ ꯑꯗꯨꯃꯥꯏꯅ ꯕꯦꯁ ꯂꯦꯌꯔ ꯁꯦꯝꯕꯁꯨ ꯌꯥꯏꯀꯣ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯄ꯭ꯔꯣꯁꯦꯁ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯂꯣꯏ ꯐꯪ ꯇꯥꯔꯗꯤ ꯗꯨꯀꯥꯟꯗ ꯏꯖꯤꯂꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏ ꯇꯥꯔꯗꯤ ꯁꯦꯝꯕꯗ ꯌꯥꯝ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁꯅꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯁꯦꯞ ꯑꯣꯏꯒꯅꯤ ꯀꯦꯛ ꯂꯩꯕꯗꯒꯤ ꯍꯦꯟꯅ ꯑꯗꯣ ꯁꯤꯁꯤꯗꯤ ꯏꯕꯥꯅꯤ ꯈꯛꯇꯪꯒꯤ ꯁꯦꯝꯕꯅꯤꯀோ ꯌꯥꯝꯅ ꯁꯦꯝꯃꯗꯤ ꯑꯃꯨꯛ ꯆꯥꯕ ꯉꯝꯃꯣꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯁꯨ ꯂꯩꯇꯕꯅꯤꯅ ꯁꯤꯗ ꯆꯥꯕꯤꯅꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯅꯣꯏꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯋꯣ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯒꯗꯕ ꯊꯕꯛꯅꯤꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯇꯤ ꯅꯨꯃꯤꯠꯇꯒ ꯁꯟꯗꯦ ꯑꯣꯔ ꯁꯦꯇꯔꯗꯦꯗ ꯃꯃꯥ ꯃꯆꯥ ꯅꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯇꯧꯔꯒ ꯀꯦꯛ ꯕꯦꯛ ꯇꯧꯕ ꯌꯥꯏ ꯕꯦꯀꯤꯡ ꯄ꯭ꯔꯣꯁꯦꯁꯁꯦ ꯌꯥꯝ ꯕꯦꯀꯤꯡꯗꯤ ꯈꯇꯪ ꯐꯦꯠ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯕꯦꯀꯤꯡ ꯌꯥꯎꯗꯕꯅꯤꯅ ꯌꯥꯝ ꯏꯖꯤ ꯑꯣꯏꯕꯅꯦ ꯑꯗꯣ ꯕꯦꯀꯤꯡꯒꯤ ꯀꯩꯅꯣꯁꯨ ꯈꯪꯅꯤꯡ ꯇꯥꯔꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯕꯦꯛ ꯇꯧꯔꯒ ꯍꯥꯄꯛꯀꯦ ꯅꯣꯡꯃ
ꯑꯗꯨꯁꯨ ꯑꯩ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯔꯒ ꯕꯦꯀꯤꯡ ꯇꯧꯕꯁꯨ ꯍꯩꯔꯦ ꯀꯦꯛ ꯕꯦꯛ ꯇꯧꯕ ꯍꯩꯔꯦꯀꯣ ꯑꯦꯅꯤꯋꯦꯁ ꯁꯤ ꯃꯅꯨꯡꯗ ꯊꯝꯈ꯭ꯔꯒ ꯔꯤꯐ꯭ꯔꯤꯖꯔꯦꯠ ꯇꯧꯔꯒ ꯀꯩꯅꯣ ꯐ꯭ꯔꯤꯖꯔꯗ ꯃꯇꯝ ꯈꯔ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯊꯕꯛ ꯑꯇꯣꯞꯄꯁꯨ ꯇꯧꯊꯔꯛꯑꯒꯦ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯃꯨꯠꯊꯔꯛꯑꯒꯦꯀꯣ ꯉꯁꯤꯗꯤ ꯇꯣꯅꯤꯡꯈꯣꯛ ꯂꯩꯔꯦꯀꯣ ꯇꯣꯅꯤꯡꯈꯣꯛꯁꯦ ꯌꯦꯡꯉꯣ ꯅꯍꯥꯟ ꯗꯨꯀꯥꯟꯗꯗꯤ ꯉꯔꯥꯡ ꯗꯨꯀꯥꯟꯗ ꯌꯥꯍꯧꯋꯦꯕ ꯑꯗꯨꯗꯣ ꯗꯨꯀꯥꯟꯗ ꯌꯥꯍꯧꯕꯗꯨꯗꯤ ꯌꯥꯝ ꯇꯥꯡꯉꯦ 1,400 ꯄꯤꯌꯦ ꯁꯤꯒꯤ ꯀꯩꯅꯣ ꯑꯃꯗ ꯁꯤꯒꯤ ꯀꯩꯅꯣ ꯄꯥꯝꯕꯤ 5-6 ꯍꯧꯍꯧꯋꯦꯀꯣ ꯑꯗꯨꯗ 1,300ꯇ ꯌꯣꯜꯍꯧꯋꯦ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯁꯤ ꯌꯦꯡꯉꯣ ꯃꯌꯣꯟ ꯑꯃ ꯆꯣꯡꯉꯛꯑꯦ ꯁꯤ ꯎ ꯃꯣꯔꯣꯛ ꯃꯥꯜꯂꯦꯀꯣ ꯎ ꯃꯣꯔꯣꯛ ꯃꯥꯜꯂꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯕꯥꯁꯜꯗꯨꯅꯦ ꯃꯌꯥꯡ ꯇꯣꯟꯗꯩ ꯐꯪꯗꯦ ꯑꯗꯨꯅ ꯁꯤꯁꯦ ꯑꯣꯏꯅ ꯕꯣꯔꯥ ꯆꯥꯅꯩꯀꯣ ꯑꯩꯈꯣꯏ ꯑꯗꯒꯤ ꯁꯤꯁꯦ ꯑꯥꯏ ꯊꯤꯡ 3ꯂꯛ ꯂꯦꯜꯂꯀꯣ ꯁꯤꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯑꯗꯒꯤ ꯆꯅꯝ ꯁꯤꯒꯤ ꯆꯅꯝꯅꯦ ꯁꯤꯗ ꯗꯗꯥꯅ ꯌꯨꯡꯁꯟꯕꯅꯦ ꯑꯗꯒꯤ ꯁꯤꯁꯨ ꯇꯤꯜꯍꯧ ꯏꯁꯤꯡ ꯇꯤꯜꯍꯧ ꯑꯒꯦꯟ ꯁꯤꯁꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯁ ꯃꯀꯨꯞ ꯃꯀꯨꯞꯇꯣ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯧꯒꯠꯂꯦ ꯑꯗꯣ ꯍꯪꯒꯥꯝꯁꯦ ꯀꯩꯅꯣ ꯇꯧ ꯁꯪꯗꯣꯛꯈꯤꯅꯤꯀꯣ ꯁꯤꯒꯤꯁꯦ ꯁꯤ ꯆꯥꯎꯈꯠꯂꯛꯑꯦ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯁꯤꯅ ꯅꯨꯡꯁꯤ ꯍꯤꯗꯥꯛꯅꯤꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯅꯦ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯁꯪꯗꯣꯛꯈꯤꯅꯤ ꯑꯗꯣ ꯃꯇꯝ ꯌꯥꯔꯀꯥꯟꯗ ꯁꯪꯗꯣꯛꯑꯅꯤ ꯍꯧꯖꯤꯛꯇꯤ ꯁꯪꯗꯣꯛꯈꯤꯔꯣꯏ ꯄꯤꯛꯏ ꯍꯣꯏ ꯗ꯭ꯔꯛꯁꯦ ꯀꯩꯅꯣ ꯀꯥꯎ ꯌꯥꯗꯦ ꯍꯥꯏꯕ ꯃꯣꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯋꯥꯁꯨ ꯃꯌꯥꯝ ꯌꯨꯡꯕꯤꯔꯤꯅꯦ ꯑꯗꯨ ꯀꯥꯎ ꯌꯥꯗꯦ ꯂꯩꯅꯦ ꯑꯩꯅ ꯋꯤꯟꯇꯔꯗ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯧꯔꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ 3ꯂꯛꯇꯤ ꯀꯩꯅꯣ ꯂꯦꯜꯂꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯀꯣ ꯌꯥꯝꯅ ꯊꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯉꯥꯛꯇꯅꯦ ꯃꯣꯔꯣꯛ ꯉꯥꯛꯇ ꯍꯧꯒꯠꯂꯛꯑꯦ ꯂꯩꯈꯩꯅ ꯁꯤꯗꯁꯨ ꯎꯃꯣꯔꯣꯛ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯁꯧꯒꯤꯁꯦ ꯐꯅꯌꯥꯝ ꯊꯥꯕꯅꯦ ꯍꯤꯡꯉꯨ ꯁꯨꯡꯌꯥ ꯌꯥꯗꯦ ꯗꯗꯥꯅ ꯑꯗꯨꯒꯤ ꯁꯧꯒꯤ ꯑꯃꯇꯪ ꯍꯤꯡꯉꯦ ꯍꯧꯖꯤꯛ ꯑꯃ ꯁꯤ ꯀꯩꯅꯣ ꯈꯪꯗꯦ ꯁꯧꯒꯤ ꯃꯥꯜꯂꯦ ꯁꯤꯁꯨ ꯁꯤꯁꯦ ꯁꯝꯃꯔꯗ ꯂꯣꯏꯅꯃꯛ ꯍꯧꯔꯛꯑꯗꯤ ꯐꯖꯅ ꯆꯥꯕ ꯌꯥꯔꯅꯤ ꯍꯟꯗꯛꯇꯤ ꯁꯝꯃꯔ ꯈꯛꯇꯪꯅꯤꯀꯣ ꯃꯣꯏꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥ ꯌꯥꯔꯤꯁꯦ ꯌꯦꯡꯉꯣꯇꯣ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯒ ꯆꯥꯛ ꯆꯥꯏ ꯑꯗꯒꯤ ꯁꯤꯅ ꯑꯩꯅ ꯅꯍꯥꯟ ꯔꯣꯁ ꯂꯩꯔꯛꯄꯅꯦ ꯁꯤꯁꯨ ꯈꯤꯇꯪ ꯈꯪꯗꯦ ꯍꯤꯡꯅꯤꯡꯗꯕ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯃꯀꯥ ꯐꯟꯗꯣꯔꯛꯑꯦ ꯁꯤ ꯍꯋꯥꯏ ꯊꯔꯥꯛꯇꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯍꯥꯏꯕꯗꯣ ꯍꯋꯥꯏ ꯊꯔꯥꯛꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯔꯤ ꯀꯥꯎ ꯌꯥꯗꯦ ꯑꯗꯨꯒ ꯉꯥꯡꯁꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯁꯤꯅ ꯑꯩꯅ ꯖꯪꯒꯜꯗꯩ ꯍꯦꯛꯂꯛꯄ ꯂꯩꯒꯩꯅꯦ ꯑꯦꯅꯤꯋꯦꯁ ꯁꯤꯁꯤꯅ ꯐꯔꯟꯁꯇꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯩ ꯁꯤꯗ ꯕꯦꯜꯀꯅꯤꯁꯦ ꯄꯔꯗꯥ ꯍꯥꯞꯈꯤꯅꯤꯀꯣ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯅ ꯂꯣꯏꯅꯃꯛ ꯂꯥꯛꯑꯒ ꯍꯥꯞꯄꯅꯤ ꯌꯦꯡꯉꯣ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯣꯀꯦ ꯌꯥꯝ ꯆꯥꯎꯕꯒ ꯅꯠꯇꯦꯀꯣ ꯄꯤꯛꯇꯨ ꯄꯤꯛꯑꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯕꯒ ꯂꯩꯖꯗꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯤ ꯄꯥꯟꯈꯩꯒꯤꯅꯦꯀꯣ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯂꯥꯛꯑꯦ ꯑꯗꯨꯒꯤꯅꯦ ꯅꯨꯡꯁꯥꯗ ꯂꯣꯏ ꯆꯤꯡꯊꯣꯔꯛꯑꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯤꯠꯆꯟ ꯁ꯭ꯄꯦꯁꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯅ ꯋꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯀꯣꯝꯃꯦꯀꯣ ꯋꯥꯏ ꯆꯤꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯣꯝꯃꯦ ꯋꯥꯏꯁꯨ ꯆꯤꯟꯗ꯭ꯔꯦ ꯀꯣꯝꯃꯦ ꯌꯦꯡꯉꯣ ꯄꯨꯔ ꯆꯠꯆꯒꯦ ꯇꯧꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯂꯒꯦ ꯏꯟꯁꯥꯡ ꯂꯩꯔꯨꯒꯦꯀꯣ ꯈꯔ ꯏꯟꯁꯥꯡꯕꯨꯗꯤ ꯂꯩꯔꯦ ꯆꯦꯡ ꯋꯥꯜꯂꯨꯒꯦ ꯆꯔꯥ ꯋꯥꯜꯂꯨꯒꯦ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯐꯣꯔꯦꯟꯗ ꯂꯩꯕꯅꯤꯅ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯏ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛ
Thai rice. Lꯩꯕ ꯂꯣꯏꯔꯦ ꯑꯗꯨꯒ Asian store ꯗ ꯑꯃꯨꯛ ꯆꯪꯉꯒ ꯀꯩꯀꯩ ꯌꯥꯎꯒꯦ ꯌꯦꯡꯉꯨꯔꯒꯦꯀꯣ. ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ. ꯍꯥꯎꯔꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯉꯦ ꯇꯥꯡꯉꯝꯅꯤꯌꯦ ꯄꯩꯁꯥ ꯄꯥꯝꯃꯨꯏ. ꯑꯩ ꯁꯤꯗꯣꯛꯑ ꯌꯥꯔꯣ. ꯑꯗꯒꯤ ꯕꯅꯥꯅꯥ ꯂꯤꯞꯁ ꯅꯣꯡꯃ ꯂꯩꯒꯦꯀꯣ. ꯂꯥꯏꯒꯤ ꯀꯩꯅꯣꯝꯃ ꯂꯩꯔꯀꯥꯟꯗ. ꯇꯥꯡꯉꯝꯅꯤ ꯁꯤꯁꯨ ꯕꯦꯝꯕꯨ ꯁꯨꯠ ꯂꯨꯄꯥ 3. 이드 시드도 뭐나 시부 ꯄꯥꯡꯈꯣꯛ ꯃꯅꯥ ꯑꯀꯪꯕꯁꯦ ꯑꯩꯕꯨ ꯁꯤ ꯀꯃꯥꯏꯅ ꯎꯇꯤ ꯊꯣꯡꯉꯗꯣꯏꯅꯣ ꯁꯤ ꯎꯇꯤ ꯑꯁꯪꯕꯗ ꯄꯥꯡꯈꯣꯛ ꯃꯅꯥ ꯑꯀꯪꯕ ꯍꯥꯞꯄꯗꯤ ꯐꯖꯔꯅꯤ. ꯁꯨꯠ ꯑꯃ ꯂꯩꯈ꯭ꯔꯒ ꯁꯤ ꯕꯦꯝꯕꯨ ꯁꯨꯠꯂ ꯃꯥꯅꯤ ꯁꯤ ꯑꯃ ꯍꯥꯞꯄ ꯕꯦꯕꯤ ꯕꯦꯝꯕꯨ ꯁꯨꯠ lotus brand ꯍꯦꯟꯅ ꯊꯥꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯊꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯔꯤꯀꯣ ꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯁꯤꯗꯤ ꯐꯛꯄꯥꯏꯁꯨ ꯍꯧꯔꯦ ꯐꯛꯄꯥꯏꯁꯦ ꯍꯧꯗꯦ ꯐꯛꯄꯥꯏꯁꯤꯗꯤ ꯆꯠꯅꯤꯡꯉꯦ ꯍꯧꯔꯤꯗ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯔꯛꯑꯖꯅꯤ ꯃꯥꯏ ꯃꯊꯟꯇ ꯍꯧꯔꯒ ꯑꯩ ꯇꯦꯛꯇꯣꯔꯦ ꯂꯣꯏꯅꯃꯛ ꯂꯨꯝꯕꯅ ꯁꯤꯔꯦ. ꯐꯖꯗ꯭ꯔꯦ ꯉꯁꯥꯏ ꯃꯐꯝꯁꯦ. lầy wow lầy lối mà không được su lầy lối sạt lên lầy có free lầy dịch summer đó đi ấy lầy đây à này sẽ nhớ. ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯒꯦꯀꯣ. ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3:30 ꯇꯥꯔꯦ. ꯌꯥꯝ ꯉꯥꯜꯂꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ. ꯍꯧꯖꯤꯛꯀꯥꯟ ꯃꯦ ꯁ꯭ꯋꯥꯏꯁꯦ ꯃꯦ ꯑꯦꯟꯗꯤꯡꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ 11 ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯃꯝꯃꯦ. ꯑꯗꯨꯅ ꯌꯦꯡꯉꯣ ꯉꯥꯜꯂ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯅꯨꯡꯁꯥꯁꯦ. ꯑꯗꯣ ꯕꯣꯔꯥ ꯍꯥꯟꯅ ꯍꯧꯔꯒꯦ. ꯕꯣꯔꯥꯁꯦ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯕꯗ ꯄꯥꯂꯛꯅꯦ ꯁ꯭ꯄꯤꯅꯦꯆꯇꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯦꯞꯁꯤꯀꯝꯁꯤꯒ ꯑꯗꯨꯒ ꯇꯤꯜꯍꯧ ꯈꯔꯒ ꯇꯧꯔꯒꯅꯤꯀꯣ ꯁꯦꯝꯃꯛꯑꯒꯦ. ꯑꯗꯨꯒ ꯑꯃꯅ ꯏꯔꯣꯜꯂꯦ ꯉꯁꯥꯏ ꯂꯩꯔꯛꯄ ꯍꯋꯥꯏ ꯃꯨꯕꯤꯗꯨꯅꯦ ꯑꯗꯨꯒ ꯕꯤꯟꯁ ꯈꯔꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔ ꯂꯩ. ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯥꯡꯁꯣꯏ ꯑꯃ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯒꯤ ꯏꯔꯣꯝꯕꯒ ꯀꯣꯠꯅꯕ ꯈꯔꯒ ꯄꯨꯊꯣꯔꯛꯑꯦ. ꯌꯦꯡꯉꯣ ꯍꯥꯎꯔꯅꯤ. ꯍꯥꯎꯗꯣꯏꯗꯤ ꯃꯥꯜꯂꯦꯀꯣ. ꯕꯣꯔꯥꯁꯨ ꯌꯥꯝ ꯍꯥꯎꯈꯤ. 이거 한 꼴래. 뭐라 하볼게. 그다음에 뭐라 시나 이거 spring onion, palak. Okay. nanti hamna biroga. sabun kamu itu sakit. 이 하나 고기 꼴로. pakai. Lepa. Làm sao được chứ? Känn gott. Mua bora. ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯕꯅꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯥꯏꯛꯁꯦ ꯀꯩꯅꯣ ꯇꯧꯋꯦꯀꯣ
ꯃꯈꯣꯟꯁꯦ ꯑꯩ ꯁꯦꯠꯇꯤꯡ ꯇꯧꯕ ꯍꯩꯇ꯭ꯔꯦꯕ ꯑꯣꯗꯤꯑꯣꯁꯦ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯌꯥꯝ ꯊꯤꯅ ꯂꯥꯛꯑꯦ ꯁꯥꯎꯕ ꯌꯥꯗꯦ ꯃꯊꯪꯗ ꯐꯖꯅ ꯁꯦꯝꯃꯛꯀꯦ ꯃꯣꯏ ꯊꯥꯏꯂꯦꯟꯒꯤ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯅꯝꯊꯤ ꯅꯝꯊꯤ ꯑꯁꯤꯅ ꯂꯣꯏꯍꯜꯂꯦ ꯕꯣꯔꯥ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃ ꯀꯔꯥꯏꯅꯣꯅꯦꯍꯦ ꯁꯥꯏꯌꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯃ ꯁꯤꯁꯤꯅ ꯂꯣꯏꯁꯜꯂꯒꯦꯀꯣ ꯏꯕꯥꯅꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯏꯚꯤꯅꯤꯡ ꯋꯥꯛꯅꯤꯀꯣ ꯂꯥꯛꯏꯁꯦ ꯆꯥꯛ ꯇꯨꯝꯅꯕ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯝꯃꯔ ꯌꯧꯔꯛꯄꯒꯤ ꯂꯝꯕꯤꯁꯦ ꯂꯣꯏ ꯁꯪꯉꯦꯀꯣ ꯁꯤꯁꯦ ꯇꯞꯅ ꯇꯞꯅ ꯂꯩꯁꯨ ꯁꯥꯠꯂꯛꯈꯤꯅꯤ ꯁꯤꯒꯤ ꯂꯝꯕꯤ ꯃꯌꯥꯏꯁꯦ ꯌꯥꯝ ꯐꯖ ꯁꯥꯟꯅ ꯑꯗꯨꯏ ꯃꯇꯝꯗꯨꯗ ꯂꯣꯏ ꯉꯧꯔꯣꯛ ꯉꯧꯔꯒ ꯂꯩ ꯉꯥꯛꯇ ꯌꯥꯝ ꯐꯖꯕ ꯃꯇꯝꯅꯦ ꯍꯧꯖꯤꯛ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁꯁꯦ ꯌꯥꯝ ꯐꯖꯔꯗꯕꯅꯦ ꯊꯥ 3 ꯁꯦꯝꯃꯗꯤ ꯃꯤꯈꯩꯁꯦ ꯍꯣꯂꯤꯗꯦ ꯆꯠꯄ ꯈꯣꯠꯄ ꯚꯦꯀꯦꯁꯟ ꯁꯤ ꯃꯌꯥꯝ ꯃꯇꯝꯅꯤꯀꯣ ꯁꯨꯇꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯖꯨꯂꯥꯏ ꯃꯟꯁꯦ ꯐꯤꯟꯂꯦꯟꯗꯗꯤ ꯁꯨꯇꯤ ꯊꯥꯏꯌꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯁꯝꯃꯔꯁꯦ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯅꯕ ꯋꯥꯛꯀꯤꯡ ꯆꯠꯄꯅꯦꯕ ꯋꯥꯔꯦ ꯃꯤꯒꯤ ꯄꯥꯛꯇꯅꯦ ꯐꯝꯃꯤꯁꯦ ꯑꯩꯅ ꯁ꯭ꯋꯤꯡ ꯍꯥꯏꯕꯤ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯩꯗ ꯐꯣꯇꯣ ꯀꯥꯞꯄꯤ ꯁꯥꯟꯅꯔꯤ ꯐꯖꯕ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯗꯝ ꯑꯃ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯐꯤꯟꯂꯦꯟꯒꯤ ꯗꯁꯕꯤꯟ ꯑꯣꯀꯦ ꯁꯤꯗ ꯄꯦꯄꯔ ꯍꯥꯞꯅꯕꯅꯤꯀꯣ ꯄꯞꯄꯦꯔꯤ ꯁꯤꯅ ꯀꯣꯔꯇꯣꯟꯒꯤ ꯁꯤꯅ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯍꯥꯞꯅꯕ ꯑꯗꯒꯤ ꯁꯦꯀꯥꯖꯥꯠꯇꯦ ꯑꯥꯏ ꯊꯤꯡ ꯌꯥ ꯃꯤꯛꯁ ꯁꯦꯀꯥ ꯃꯤꯛꯁ ꯑꯗꯒꯤ ꯃꯣꯕꯤ ꯄꯛꯀꯥ ꯄ꯭ꯂꯥꯁꯇꯤꯛ ꯃꯁꯤꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯕꯥꯏꯑꯣ ꯍꯥꯞꯅꯕ ꯅꯪꯒꯤ ꯀꯩꯅꯣꯒꯤ ꯑꯗꯒꯤ ꯍꯣꯏ ꯆꯥꯛ ꯂꯨꯈꯥꯛ ꯀꯩꯀꯥ ꯃꯦꯇꯥꯂꯤꯛ ꯁꯤꯗ ꯍꯥꯞꯄꯣ ꯁꯤꯗ ꯀꯩꯅꯣ ꯒ꯭ꯂꯥꯁ ꯂꯁꯤ ꯁꯤꯗꯅ ꯅꯪꯒꯤ ꯋꯥꯏꯟ ꯕꯣꯇꯜ ꯋꯤꯁꯀꯤ ꯕꯣꯇꯜ ꯒ꯭ꯂꯥꯁꯀꯤ ꯕꯣꯇꯜ ꯃꯌꯥꯝꯗꯣ ꯑꯀꯥꯏꯕ ꯑꯇꯦꯛꯄ ꯁꯤꯗ ꯂꯣꯏ ꯍꯥꯞꯄꯤꯔꯣ ꯌꯦꯡꯉꯣ ꯑꯝꯇ ꯂꯥꯛꯊꯣꯛ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯇꯨ ꯆꯥꯎꯈꯠꯇ꯭ꯔꯥ ꯃꯤ ꯂꯝꯁꯦ ꯗꯁꯕꯤꯟ ꯃꯌꯥꯝ ꯃꯤꯒꯤ ꯇꯤꯔꯥꯃꯤꯁꯨꯁꯦ ꯑꯩꯗꯤ ꯍꯌꯦꯡ ꯐꯖꯅ ꯇꯧꯖꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯆꯥꯅꯤꯡꯉꯦ ꯑꯗꯨꯅ ꯁꯦꯝꯇꯣꯛꯑꯁꯤ ꯁꯤ ꯀꯩꯅꯣ ꯐ꯭ꯔꯤꯖꯔ ꯁꯦꯛꯁꯟꯗ ꯍꯥꯞꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯤꯁꯦ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯏꯅ ꯑꯩꯒꯤꯁꯦ ꯁꯤꯗꯤ ꯀꯩꯅꯣ ꯈꯤꯇꯪꯅꯤꯅ ꯐ꯭ꯔꯤꯖ ꯈꯛꯇꯅꯤ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔꯗ ꯍꯥꯞꯄꯅꯤ ꯐ꯭ꯔꯤꯖꯔ ꯍꯥꯏꯗꯤ ꯑꯃ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯄꯨꯔꯦꯕ ꯑꯗꯨꯗꯣ ꯀꯟꯓꯜꯂꯛꯑꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯁꯤꯁꯦ ꯍꯥꯕꯅꯤ ꯍꯥꯞꯄꯤꯁꯦ ꯌꯥꯝ ꯍꯥꯞꯄꯣꯏ ꯈꯇꯪ ꯔꯦꯗꯤ ꯇꯤꯔꯥꯃꯤꯁꯨ ꯇꯤꯔꯥꯃꯤꯁꯨ ꯀꯦꯛ ꯇꯤꯔꯥꯃꯤꯁꯨ ꯀꯦꯛ ꯏꯁ ꯔꯦꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯄꯣꯔꯛꯑꯒꯦ ꯁꯔꯞ ꯇꯧꯖꯔꯛꯑꯒꯦ ꯌꯦꯔꯨꯝ ꯍꯥꯞ ꯃꯌꯥꯝ ꯁꯔꯞ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯇꯦꯗꯦꯡ ꯑꯩꯒꯤ ꯇꯤꯔꯥꯃꯤꯁꯨ ꯀꯦꯛ ꯍꯦꯄꯤ ꯕꯔꯊꯗꯦ ꯇꯨ ꯃꯤ Oh my god. Kaino ꯂꯩꯇꯦꯀꯣ. Okay. Yeah. Texture day ang ano. Da. No. Sila ya. Sabi. How ni? Hindi how. Ay nasyemba nila how. Ano siya yung nasyemba? ꯃꯌꯥꯝ ꯑꯗꯣ ꯇꯤꯔꯥꯃꯤꯁꯨ ꯀꯦꯛꯁꯦ ꯀꯦꯐꯦ ꯑꯣꯔ ꯔꯦꯁꯇꯨꯔꯦꯟꯗ ꯌꯥꯝ ꯇꯥꯡꯕꯅꯦ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ
try ꯇꯧꯀꯣ ꯑꯩꯒꯤ recipe ꯍꯥꯞꯄꯛꯀꯦ ꯅꯣꯏ ꯈꯪꯅꯤꯡ ꯇꯥꯔꯗꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯀꯨꯏꯅ ꯊꯝꯃꯦ ꯍꯥꯎꯔꯦ ꯁꯨꯝ ꯀꯟꯕ ꯍꯌꯦꯡ ꯊꯝꯒꯗꯕꯅꯤ ꯐ꯭ꯔꯤꯖꯔꯗꯁꯨ ꯉꯥꯏꯍꯥꯛ ꯊꯝꯃꯨꯕꯅꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11:30 ꯇꯥꯁꯜꯂꯛꯑꯦ ꯐꯃꯨꯡꯗ ꯑꯣꯏꯅ ꯂꯦꯡꯁꯜꯂꯒꯦ ꯕꯥꯏ ꯃꯊꯪ ꯊꯦꯡꯅꯔꯁꯦ ꯆꯥꯃꯟꯈꯔꯦ ꯁꯤꯅ ꯍꯌꯦꯡ ꯆꯥꯅꯕ ꯊꯝꯃꯒꯦ ꯕꯥꯏ